Ahanbada Maroiba Pau Manipur thokiba extrajudicial killing ki matangda High Court na firep launaba Supreme Court na khangankre. Kurumjari, THINGBAIJAM SANATOMBI dagi MAMI TV News Update OBC. Kumja listing ani dagi listing ani tarani thoi fawbagi manungda Manipur da thokiba extrajudicial killing da chenaba security personnel sing prosecute tonaba grant of sanction pinabagi matangda leiriba issue sing tha taruki manungda Manipur High Court na firep ama launaba Supreme Court na khangankre. Supreme Court ki Chief Justice Uday Umesh Lalit amasung Justice Bella M. Trivedi ge bench na Additional Solicitor General Aishwarya Bhati ge Apex Court na appoint tawkiba SIT da sinakiba investigation adu loire haina report ki pirakiba adugi matangda CBI da ahenba investigator na thabak tawhanaba khanganke. Law officer gi maikai dagi matam gi oina hiramasi gi matangda report piduna lakli. SIT na thizinkiba case kuntra mapan gi manungda case tara mapan da charge sheet tawke. Aduga case tarani panda closure report PK. Case asigi matangda authority na pikhalakiba report ki status amasung case karada makata na thizinba tangai pade haina senior lawyer Colin Gonsalves amasung Meneka Guruswami na pukhalaki. Maduda court asina matik chaba court amada list tarasanu haina raita ki. Imphal International Airport ki new integrated terminal building amasung technical block cum air traffic control tower apron link taxiway amadi associated city site semgatpagi thabak kumjali singani kunmari da loisingani haina Airport Authority of India AAI gi regional executive director Sanmukh Jugani na fongdokre. Hiramasi gi matangda ngarang Guwahati da pangtopa pau gi mifam amada AAI gi regional executive director Sanmukh Jugani na hai Imphal International Airport ta semgatkadoriba anoba terminal building asida modern facility kudimak hapani. Semgatkadoriba asigi thabak sing mangjaunana pikre. Kumjali singani kunmari da loisinba ngamgani haibagi thajaba lei. Tungan ba facility sing yauna pakthokadoriba project asi lupa crore chamnga rom changani haina panari. Anoba terminal building asi square meter listing kunithoi rom dani. Masida world class ki oiba passenger ki facility kudimak thamgani. New integrated terminal building asida peak hour flight matamda punna passenger chanipan rom punbayagani. Building asida chahida passenger la kunmanga rom chalabayai. Airport asigi ATC control tower cum technical block asi ground floor gi mathakta floor taruk legani. Building asi punna meter nimfu wangani. Airport asigi service building asi apunba lam square meter listing ani chama yangkai ni thoida sagada bani haina Sanmukh Jugani na makata ke. Miyoi laktara thabak pinabagidamak Prime Minister Narendra Modi na video conferencing ki khutangda tha asigi tang kunithoida Rozgar Mela hodoknaba sem sakre. Hodopagi tharam aduda apunba candidate listing humpudra mangada Prime Minister na appointment letter khutsinnagadari. Leibak asigi nahasing amasung miyangbi yaifanabagi Prime Minister Narendra Modi na thajabi piki bawapam sing thabakta ontoknaba khongthang asi laukalapani hairi. Nahasingda thabak pibagi drive asina Mikal pangthokadariba state sing Himachal Pradesh amasung Gujarat da chauna kanaba pigadari. Chahi asigi June thada Prime Minister Narendra Modi na lenga ki tongan ba department amadi ministry singda akan bawafam thambagaloinana mathang chahi ki tangkai chalakba phawada miyoi laktara lenga ki thabak hapnaba khangankibani. Khongthang asi Prime Minister Narendra Modi na lenga ki department amasung ministry singda leiriba human resource ki status nainaraba matungda laukthokibani. Nauna recruit tawgadariba asi lebak asigi mafam khudimaktagi ni haina khanganki loinana madugidamak ministry kuntrani pa natraga India government ki department singda khanagadabani. Thabak tawgadariba asi government ki tongan ba group A amasung group B gazetted, group B non gazetted amasung group C haina khaidokli. IGAR Salki meeting Makada, Technopal Battalion na tha asigitang taramapanda, Technopal District Kwata Kulda Medical Camp ama pangthokre haina PRO gi Cheryl amana hairi.
Region asida amana amabu thajaba hingathanaba tangdu laitaba amasung hena nungsi chanaba purangnabagi wakhalonda thabak tawbagi makha chatharapa oina medical camp asi kwatha amasung masiga naknana leiba khul singidamak pangthopani Khunja chamaga nifu manga saruk yaduna pangthokiba medical camp aduda launa laina amasung atei laina singdagi ngakthoknaba khunja singda wafam kaya khangan khibaga loinana hidak langthak singsu lemna yanthoki District Legal Services Authority Tamenglong na sinduna ngarang Model Village Government High School Tamenglong da nongmagi oiba legal awareness program ama pangthokre National Legal Services Authority ki makada Manipur State Legal Services Authority na sponsor tawduna pangthokiba legal awareness program adu Conservation and Protection of Wildlife amasung the Wildlife Protection Act and Overview haiba topic asidani School asigi mahairoi oza amadi staff singna saruk yaduna pangthokiba tharam aduda resource person singna topic ani adugi matangda sandukna wangangki Aroibada maroiba pau amuhana Manipurda thokiba extrajudicial killing ki matangda High Court na firep launaba Supreme Court na khangankhre Matang asida hawjiki oina di news update roisinjere makhataba pawgidamak nungtil pung anigi news update ngaminasi Welcome you all to Lunaco Residential School at Chanung, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration. Dr. Helena Optometric College North AOC Imphal के academic session 2022-23 के admission हाउसरे program offer Bachelor of Optometry specialties का मटिक चारवा infrastructure गलोइना secure campus spacious classroom अमडी well maintained library meritorious students सिंगी special fee concession अमडी scholarship well qualified dedicated अमडी experience लेरबा ओजा सिंगना ताकपी तंबीगनी नुपा मचा अमडी नुपी मचा की secure अमडी separate hostel Dr. Helena Eye Hospital and Institute Delhi training की खुदों चाब सुलेगनी लोइनना course असी हेक लोइबका India अमडी award ता चाद चामा job placement लेगनी अकुपा मरोल की दमक 9774